Central Reserve Police Force CRPF के मरफुतरे सुबह रेजिंग डे पालन थरंग मरी लेना स्टेट असि tonganba mapham kayada leiriba battalion singna blood donation pangthokkhre थरम असि के मनुंग चना लमफेल पात लेबा 86 सुबह CRPF battalion दा 86 अमसुंग 169 CRPF battalion amadi RIMS Institute puna khotsa maduna CRPF personnel homfutare helmana blood donate tokkhre ke masiga mari lenana 86 CRPF battalion ke CMO SG Dr. Florence Dangmai na haikibada blood donate tawba haiba asina khwadigi athoiba kathokpani haiba wakhalonda personnel singna haunuruba tawdana game asida saruk yari amadi asigumlaba blood donation game asi set asi mapham kayada leiriba CRPF unit singna su pangthokli loinara mamang matam singna su tonganba mapham kayada health game kayaga loinara pangthoktuna lai makhadana su pangthokhi gani haiki amaromda mongsangai dalaiba 109 battalion yauna atai mapham kayada leiriba battalion kyaga puna RIMS Institute CRPF personnel nimfu henbana limna EP duna pangthokkiba blood donation camp da mari lenana 109 battalion ki commandant Bridges Kumarna Manipur khak natana India sin thongna asigumlaba blood donation camp pangthokuna force asina lebaga sigidamak santi raksa ngakpada natana analayengi lamdasu angamba thodang lawri haibasu takli amadi atai matam singda su lebaga sige praja singbu nada yektana thamhanba haiba asina gamer sige pandamni haiba wafam sing phongtoke March ki thamanung sida unit asida Manipur da leiriba unit mayam na asigi camp se organize tawi ado ngasi akhoi 86 ka 169 ani pullaga asigi blood donation camp se akhoi organize tawjabani mi gi e donate tawba haibase sina khwaidagi afaba donation amani ana akhoi na dum lawjai sibai mayam su pungning changna pining ba wakhan leiraga moina su dum chongthorai masa masana. Our unit is donating today 40 donating 40 units of blood, and this is also to show to the convince to people of Manipur, Nagaland, and everywhere other places also that we are not only contributing in maintaining peace and law and order in internal security in the country, but we are also committed to improve upon the health, to contribute towards the health services also.